ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯍꯤꯡꯆꯥꯕ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯍꯦꯔꯣ ꯑꯣꯏꯔꯛꯂꯕꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ? ꯀꯔꯤꯒꯨꯝꯕ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯃꯁꯥꯃꯛ ꯁꯥꯗꯥꯟꯐꯝ ꯑꯣꯏꯔꯛꯂꯕꯗꯤ? 2025ꯀꯤ ꯅꯕꯦꯝꯕꯔꯗ ꯍꯣꯂꯤꯋꯨꯗꯅ ꯎꯠꯊꯣꯛꯄ ꯋꯥꯒꯗꯕ ꯑꯃ ꯑꯣꯏꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯃꯒꯤꯗꯃꯛ ꯃꯤꯅꯨꯡꯁꯤ ꯄꯣꯛꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯍꯟꯈ꯭ꯔꯦ꯫ ꯆꯍꯤ 90 ꯂꯣꯝꯗꯤ ꯃꯃꯤ ꯀꯨꯝꯍꯩꯒꯤ ꯃꯥꯂꯦꯝꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯐꯠꯇꯕ ꯌꯦꯡꯅꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯇꯣꯞꯄ ꯒ꯭ꯔꯍꯗꯒꯤ ꯂꯥꯛꯄ ꯁꯥꯗꯥꯟꯕ ꯑꯃ ꯑꯣꯏꯅ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯏꯅ꯫ 1985ꯀꯤ ꯎꯃꯪꯗꯒꯤ ꯍꯧꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯥꯟꯐꯝ ꯐꯥꯎꯕꯗ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯄꯣꯠꯁꯛ ꯑꯃꯈꯛꯇꯃꯛ ꯎꯠꯂꯤ, ꯃꯗꯨꯗꯤ ꯑꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ 2025ꯗ ꯗꯥꯏꯔꯦꯛꯇꯔ ꯗꯥꯟ ꯇ꯭ꯔꯦꯛꯇꯦꯟꯕꯔꯒꯅ ꯑꯉꯛꯄ ꯄꯣꯛꯍꯟꯕ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯂꯤꯔꯕꯗꯤ? ꯃꯁꯤꯗꯤ ꯄ꯭ꯔꯤꯗꯦꯇꯔ ꯕꯦꯗꯂꯦꯟꯁꯅꯤ, ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯈꯤꯕ ꯃꯃꯤ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ $1 ꯃꯤꯂꯤꯌꯟ 130 ꯇꯥꯟꯈꯤꯕ ꯃꯃꯤ ꯀꯨꯝꯍꯩ ꯑꯃꯅꯤ, ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯐ꯭ꯔꯦꯟꯆꯥꯏꯖ ꯑꯁꯤꯒꯤ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯈꯤ꯫ ꯄ꯭ꯔꯤꯗꯦꯇꯔ ꯕꯦꯗꯂꯦꯟꯁ ꯑꯁꯤ ꯃꯇꯝ ꯌꯥꯝꯅ ꯂꯥꯞꯅ ꯇꯨꯡꯒꯤ ꯃꯇꯝꯗ ꯊꯣꯛꯏ, ꯖꯤꯅꯥ ꯀꯧꯕ ꯂꯥꯞꯅ ꯂꯩꯕ ꯒ꯭ꯔꯍ ꯑꯃꯗ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯂꯦꯝ ꯑꯃꯅꯤ꯫ ꯃꯁꯤꯗꯤ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡꯅ ꯐꯥꯎꯕ ꯀꯤꯕ ꯃꯐꯝꯅꯤ꯫ ꯃꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯗꯦꯛ ꯂꯥꯛꯏ, ꯃꯍꯥꯛꯀꯤ ꯀꯥꯡꯂꯨꯞꯇꯒꯤ ꯇꯥꯟꯊꯣꯛꯈꯤꯕ, ꯃꯥꯕꯨ ꯌꯥꯝꯅ ꯁꯣꯜꯂꯤ ꯈꯟꯅꯕ, ꯌꯥꯝꯅ ꯑꯄꯤꯛꯄ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯇꯤꯛ ꯆꯥꯗꯕ ꯑꯃ꯫ ꯃꯁꯥꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯣꯏꯅ ꯎꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯒ꯭ꯔꯍꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯗꯨꯕꯨ ꯁꯥꯗꯥꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯋꯥꯔꯤ ꯇꯣꯉꯥꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯅꯠꯇꯦ, ꯃꯍꯥꯛꯅ ꯇꯤꯌꯥꯕꯨ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯇꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯃꯅꯤ, ꯋꯦꯜ & ꯌꯨꯇꯥꯅꯤ ꯀꯣꯔꯄꯣꯔꯦꯁꯟꯅ ꯁꯦꯝꯕꯅꯤ, ꯑꯦꯂꯤꯌꯟ ꯃꯃꯤ ꯀꯨꯝꯍꯩꯁꯤꯡꯗ ꯌꯥꯎꯕ ꯐꯠꯇꯕ ꯀꯝꯄꯦꯅꯤ ꯑꯗꯨꯃꯛꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯣꯏꯅꯩ, ꯑꯣꯏꯊꯣꯛꯄꯗ ꯌꯥꯗꯕ ꯃꯔꯨꯞ-ꯃꯄꯥꯡꯒꯤ ꯃꯔꯤ ꯑꯃ ꯁꯦꯝꯃꯤ, ꯑꯃꯁꯨꯡ ꯐ꯭ꯔꯦꯟꯆꯥꯏꯖ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯗꯦꯇꯔꯕꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯃꯃꯤ ꯀꯨꯝꯍꯩ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ 2024ꯒꯤ ꯑꯒꯁꯇ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯗ ꯍꯧꯈꯤ꯫ ꯃꯁꯤ ꯑꯔꯣꯠꯄ ꯃꯤꯡ ꯑꯃ ꯑꯣꯏꯔꯤꯕ ꯕꯦꯛꯄꯦꯛ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯧꯈꯤꯕꯅꯤ꯫ ꯁꯤꯡꯅꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯈꯤ꯫ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯣꯏꯕ ꯇꯦꯛꯄꯨ ꯁꯦꯝꯕꯅꯤ꯫ ꯑꯦꯛꯇꯔ ꯗꯤꯃꯤꯇ꯭ꯔꯤꯁ ꯁꯁꯇꯔꯀꯣꯂꯣꯃꯇꯥꯡꯒꯤꯅ ꯃꯁꯥꯅ ꯁꯦꯠꯄ ꯌꯥꯕ ꯐꯤꯖꯣꯜ ꯁꯨꯏꯠ ꯑꯃꯁꯨꯡ ꯑꯅꯧꯕ ꯃꯇꯝꯒꯤ CGI ꯄꯨꯟꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯃꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯁꯣꯠ ꯈꯨꯗꯤꯡꯃꯛꯇ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛꯀꯤ ꯊꯕꯛ ꯇꯧꯕ ꯇꯥꯈꯤ꯫ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛ ꯀꯝꯄꯦꯅꯤ 8ꯇꯒꯤ ꯍꯦꯟꯅ ꯃꯁꯤꯗ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤ꯫ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯂꯥꯏꯠ ꯑꯦꯟ ꯃꯦꯖꯤꯛ ꯑꯃꯁꯨꯡ ꯎꯏꯇꯥ ꯑꯦꯐꯦꯛꯁꯅ ꯆꯤꯡꯅꯕ ꯂꯩꯇꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯈꯤ꯫ ꯅꯕꯦꯝꯕꯔ 7, 2025ꯗ ꯄ꯭ꯔꯤꯗꯦꯇꯔ ꯕꯦꯗꯂꯦꯟꯁ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯐ꯭ꯔꯦꯟꯆꯥꯏꯖ ꯑꯁꯤꯅ 2024ꯒꯤ ꯑꯦꯂꯤꯌꯟ vs ꯄ꯭ꯔꯦꯗꯦꯇꯔꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ PG-13 ꯔꯦꯇꯤꯡ ꯐꯪꯈꯤ꯫ R ꯔꯦꯇꯤꯡꯗ ꯎꯠꯂꯝꯕ ꯁꯥꯊꯤꯕ ꯍꯤꯡꯁꯥ ꯑꯃꯁꯨꯡ ꯇꯝꯊꯤꯕ ꯑꯁꯣꯛ-ꯑꯄꯟꯁꯤꯡ ꯃꯑꯣꯡ ꯑꯗꯨ ꯌꯥꯎꯈꯤꯗꯦ꯫ ꯐꯦꯟ ꯈꯔꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯃꯁꯤ ꯗꯤꯁꯅꯤ ꯐꯤꯜꯝ ꯑꯃꯒꯨꯝꯅ ꯇꯧꯏ, ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯊꯃꯣꯏ ꯄꯦꯟꯅꯕ ꯋꯥꯔꯤ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯎꯔꯦ꯫ ꯕꯠ ꯀꯧꯕ ꯐꯖꯕ ꯁꯥ ꯃꯆꯥ ꯑꯗꯨꯅ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯀꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯥꯡꯍꯟꯈꯤ꯫ ꯔꯤꯚꯤꯌꯨ ꯑꯃꯅ ꯍꯥꯏꯈꯤ, ꯃꯁꯤ ꯃꯤꯡꯗ ꯈꯛꯇ ꯄ꯭ꯔꯤꯗꯦꯇꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯈꯔꯅ ꯐꯤꯜꯝ ꯑꯁꯤꯕꯨ ꯁꯧꯒꯠꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯇ꯭ꯔꯦꯛꯇꯦꯟꯕꯔꯒꯅ ꯐ꯭ꯔꯦꯟꯆꯥꯏꯖ ꯑꯁꯤꯕꯨ ꯃꯑꯣꯡ ꯍꯦꯟꯅ ꯐꯒꯠꯍꯟꯈꯤ꯫ ꯄ꯭ꯔꯤꯗꯦꯇꯔ ꯑꯃꯕꯨ ꯅꯨꯡꯁꯤꯍꯟꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯋꯥꯔꯦꯞꯅꯤ꯫ ꯃꯃꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ $40 ꯃꯤꯂꯤꯌꯟ ꯇꯥꯟꯈꯤ꯫ ꯃꯁꯤ ꯐ꯭ꯔꯦꯟꯆꯥꯏꯖ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯧꯗꯣꯛꯄ ꯑꯣꯏꯈꯤ꯫ ꯃꯁꯤꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ $130 ꯃꯤꯂꯤꯌꯟ ꯇꯥꯟꯈꯤ꯫ ꯀ꯭ꯔꯤꯇꯤꯛꯁꯤꯡꯅ ꯔꯣꯇꯦꯟ ꯇꯣꯃꯦꯇꯣꯁꯇ 86% ꯄꯤꯈꯤ꯫ ꯀ꯭ꯔꯤꯇꯤꯛ ꯑꯃꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯨꯏꯁ ꯀꯣꯔꯣꯜꯒꯤ ꯖꯦꯕꯔꯋꯤꯀꯤꯒ ꯆꯥꯡꯗꯝꯅꯈꯤ, ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯇꯥꯟꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯤꯔꯣ ꯑꯃꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯈꯤ, ꯃꯁꯤ ꯑꯍꯥꯟꯕ ꯐꯤꯜꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯃꯤ ꯀꯨꯝꯍꯩꯅꯤ꯫ ꯃꯃꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯍꯤꯡꯆꯥꯕꯗꯨꯒꯤꯁꯨ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯂꯤ, ꯚꯤꯂꯦꯟ ꯑꯗꯨꯒꯤꯁꯨ꯫
wakhal kaiba amasung awaba lei amasung karigumba matamda khwaidagi chawba mapanggal asi miyamna orakani haina asa tawdribadu oidanaba khanbaduni Trachtenbergna thongna phana chayeng ama tokhi mahakna predatorbu wakhal langtaknaba amasung sonbu utpa miwe ama ohenkhi mi harpa khakta khangba michin amada mahakna thamoi ama pikhi amasung masi tawbada mahakna akhoi warisingbu karigi nungsibano haibatu nisinghalakhi maramdi makhoina akhoibu tabangpana sibu atoppa miyeng amadagi yenghalli Mami Kumhei asi dekna mahaki mafam adu phanglakpaga loinana losalli mahakna mahaki cloaking device adu phangki adubu madudagi su henna maru oibati mahakna mahaki asengba masak identity adu phangkhibani Predator Badlands na $1,000,000 chamaga marfumanga tanki masi punamakdagi henna sen tanba Predator Mami Kumhei oikhi amasung masina urkhibati sahi nifu loiraba matungdasu nahakna miyambu angakpa pohanba ngamdori Dan Trachtenbergna hojik Paramount Picturesga sahi ahumgi yanase amada khuyek pinakre mahakna hairibati Predator gi malem asita mahaki thabak loidri mahakna henna warising liba pami amasung henna anoba malemsing thiba pami Arnold Schwarzeneggerga loinana umang amadagi haukiba franchise asi henna chawba amasung henna thongna phaba mawngda onthokle amasung masi punamak oiribasi director amana wahang asi hangkhibagini karigumba villain hingsabaduna hero oirabadi karamna tawgani karigumba matamda khwaidagi phaba warising asi oithokloi khanba wakhalonsingdagi lai karigumba matamda sa tanba haibasi harpa phunaba kidama khakta nate masidi nahangna masabu thibani masini Predator Badlands punamak untokhiba Mami Kumhei aduni